Myanmar da military junta gi mayokta leiba political amasung military opponents sing India na wa khanana ba parton thakre haidi kuki militant samapan Manipur da changsin khre haiba India gi oina mipai ningai ni center na unified command gi chayen ba loisin ga da bani haina BSF Ex DG Prakash Singana fongdokre hauzik phangba pawda yaripok khoirom da accident da school mamang da angang school suti tharakpa ngai duna leiba mioi manga amadi gari kaya saktiman amana thomjin badagi amang anta thokre haidi asokpasing hospital na pungkre asoi ngam yaudabo ocean traffic police na breath analyzer sizinaduna gari thorok libase blood alcohol content BAC check toba hokre Miss Universe India gi best national costume title Roban Aurem na withdraw tawre haina phongdokre Manipur da tholibe irang ase UP Bihar ta oram labadi center na tumina leram loi bimol Lok Sabha gi MP Dr Agomsa bimol akoi jamna haikre Manipur da tha tara tare sujilaglaba mioi kiya gun sima kiba mayum da leiba phangdaduna relief camp da leidibe irang asi karigumba Uttar Pradesh Rajasthan natraga Bihar da tholamlabadi center lengang na khangsinadana leidiba sileram loi kudakta chatuna irang loisina bohonagani PTI ga khanana unaba amada bimol na hai central government gi thawong asi yaningde Manipur da tholiba irang asida center amadi state lengang na loriba thodang ase awang nongpok state sing asibu Afghanistan gum lorabra thawong ase Banana Republic haiba wai phawa sijinaduna center na Manipur gi irang asida tawriba mawong ase tofam thoktaba apikpa wakhalol amani haina phongdokhe mama masa ani siraga leiramle yamna ngakpa thodo ama oina mama masa ani masagi mayumda sidona leiramle haideba thodo ase ngarang ayuk pung 6 lom tabada Imphal West District ki Wangoi police ki manung chanba hauraibe mele kaida thokibani laikidraba mama masa ani de ningomam pa santi sahi yankhai mapuroiba laikidraba adhikari mayum thawba amadi mahaki masa nupi lansen bini haide haideba angang nupi masa si sahi tare long khakta ngairi bini mama masa ani adu matau karamna siram libano haina hujik phawugi oina sapchana khangba ngamdre thokdok thokpamda Wangoi police amadi forensic science ki team ama laktuna yengsin khibaga loidana thijinbagi thabak chathaba hokre asiba haksang police na lokalaga postmortem gi daba rims ki mok to thamkhre haide kuki terrorist singna lam khudum sansinbagi lalong leptri mapa lebak ta ki changlakpa foreigner singna Indo Myanmar ngamkhai lansilaktuna India gi aroiba ngamkhai oiriba state Manipur da landaduna kuki singna namna khundaba singi district sing makoina khundum chansinkre makoina makhatana Manipur ka mapalamga phaunaba lambi national highway sing khudum chansina bohona rakhiba manungda Imphal Dimapur lambi amadi Imphal Morei lambi khudum chansinkre lambi sing asida makoina maning tamna ban blockade matam kaktana chathaduna leibadagi lambi asida posai putok pusin tawba thibada natana passenger gari sing thu chatpa yadre masigi makhatara ko oina Imphal Jiribam lambi thingbagi mathakta Jiribam district khudum chansina ba district asida lepa leitana landarakpada maphamadagi miyam sing mayum thadoktuna lanjenare khiba mioi sing relief camp sing da sangjafam loduna hingba amasung risangba khangdaba phibam da leiri jen kuki zone narco terrorist sing na jirigi misam miyam da apaba makalgi nongmai amasung boom sijinaduna thangna landara khiba tararak sure landara khiba singa da security force ki maikai dagi handuna kapna khre haiba natana makoi singa du phaba da traga laksinna bo hona bo phangde kuki terrorist sing na attack torokhiba mafam singa da Indian security force sing gi camp sing hangduna leina matau karamna terrorist sing na mafam atu changsilaglaga attack tawbangam lebano haiba miyamgi langtaknaba amadi singnaba wahangsing leiriba asigi pakum kanana pigadoribage masigi pakum Indian government matik saba engani khali terrorist singna central force singi mitmangdana traga punna leiminaraga landaba ki thawong ase Jiribam district khakta danate haukiba 2023 May 3 dagi landaba haurakiba matamadu dagi hauraga tongan mafam singda leptana chatharakrabani lalasi proxy war ni habadu hena mayek singlaktiba sida state lega ki oiba isang thawba phireb ama lawba matam oidribara kayam kuina laikhigadoribage hari